Houdokhre sanabagi pauda Tara marirak suba Manipur ge journalist sports meet English ngani kun manga ngasidagi Houdokhre All Manipur Working Journalists Union Amjuna Senduna Pangthokliba Sports Meet asi sanababu yokhat pagaloinana Paumi Singbu Masamau Fana Lainabu Hotnabani Paumi Singna Sungsoi Soidana Saruk Yabiu Haina Amzugi President Bijoy Kaksin Tabamna Appeal Taurakli Ngasidagi Hauduna Tha Sigi Tang Tara Taruk Fauba Tongan ba Mafum Singda Pangthokadaba Sports Meet asigi ngasi ahoba numita ayukta ahanba Manipur Rifles Complex Manakta Leiba Lining Thosana Mahi Laisangdagi Senglaba Maira Lauduna Paumi Singna Manipur Press Club Fauba Maira du Puraktuna Taramarirak Suba Journalist Sports Meet Houdokhre Haina Amzugi President Bijoy Kaksin Tabamna Haunabi Matung Ina Lauthoki Sports Meet Houdokhpaga Mari Leinana Bijoy Kaksin Tabamna Phongdokhibada Paumi Singh Masafana Tinjang Kaijang Dana Leinaba Pandamda Journalist Sports Meet ase pangthokpani Sports Meet asida track event Mari Loinana Football amadi Cricket Masana Sing Yauri Achangba Khunai ama sembada Paumi Singh ya choba thodang leibana Paumi Singh Masafana amadi Tinjang Kaijang Dana leiba mathau tai miyamda I paupi batanatana sana khotnababu yokhat pa haibasi union asigi pandamni Sports Meet asida Paumi Singh na punna saruk yaminasi haike ngasi Houdokhpa numita SKTV gi Paumi Singh na amata oina saruk yaduna thauram mapung fahanbada choba thodang lokhi Taramari suba janani singi sana khona bagi atho hen ta na basida aran bapa maya mata sinna dana ase masana bagi sana kangol nganga saru ajagani Manipur Working Journalists Union sukul basai tara heda si hadu chatra mai subani sports ki benama padung basai baru baramdi koi Paumi Singh Masamu Mutana Sana Bugis Picasit Lena Ebaki Matamiyangi Tamakati Paganabi Makalonda Paduk Samadi example Sang Pana Nana Lebisi Pukino Mutana